Hello, good morning. Northeast Window News Analysis ta mayam punamak pu taramna okchari ngasi Imphal da phongna khiba pause singdi yawa maru oiba paw khara khananabagi damakta ekhoigi studio sida lengsinduna lebiriba si manipur gi staknai raba khoigi tongan ba channel kya amasu TV channel kya ama adagi journalist ki lamda thaugai achoba pubiramba ekhoigi chief executive phawo chief editor phawo oibiram laba senior journalist Oza BROJENDRO NINGOMBA Oza bo ahanba muktada taramna okchari oza Thagatsari Tajida Thagatsari oza ahanbada lakchaning basi khoi ngasigi headline ayambada su oinariba torbungi thodok tuga mari leinaba ngakta oire oza masi ga mari leinaba pause ahanbada khoi pathok charake oza hoi torbungi thodokta manak nakpada leiramba khulai khara phagat panatana mifa mi pundi waridi lapna leiri headline che oiribaga mari leinana makhata na khoigi torbungda landarak lebasi India gi khut yamna chawna yawi haina amko yawna lup kyana phongdoknarakpa aduga amukasu miyam gi mifam amada government ka wari sanariba UNLF na torbungi khunja sing ngakhanaba lepnakre aduga kokomigi site gina amuko za khogi laingak na terror attack moral support tawriba asi 𝐍𝐄𝐖𝐒 gi mathakta action lokhatkadabani haiba torbungi thodok tongan ba wafam mod kya ama phongdoknarakli oza ekhogi leiriba thodok sida ekhogi mafam sida thokliba thodok se oza security su leiringai da thokpani haina haiba tare oza sumaina ekhogi tongan ba section kya amadagi santi su lakle haiba wafam phongdoknari ngai tanja sida sumaina thoklak pa se oza kari wafam di phongdokpini oza Tajida nahan gi akhoigi torbungi thodoksi masida haingai si yam legre akoina yamna karhani pen daba nuaitaba atugi yaning daba wafam amama khoi phongdokpa yai adu yamna sangna habi aba wafam du akhoi khara tenjina haijarabada hairiba thodok adu akhoi karhani aham mutada ai gi site gi ai personally ai strongest term the condemn to madu yamna tamthiba akhoi saram satpa aduga karhani aduga santi na pamdaba adai ingna chikna punna nungsi sanana lemina pa pamdaba adumba terrorist ki thawngni habse masi haiman ba thoktrapani haitare ado smaitona leiriba sahi ani ka tha taret sujilakba sahi phagdaba khajitang ngaisilaba matam sidisda irangse akhoi me 2023 gi adudagi thokpa adudagi makhoi cookie jo adagi chin cookie jo narco terrorist mayamna akhoi maitai mathakta landaba horakhiba adudagi ngasi phawda akhoi relief camp singda leiriba akhoi IDP singsi yamna wana leiba adumba punsi makhalamani habsi aina hojik thodokna sana haidasu akhoi punamna loin khamina ro ngaktani asmai tona so koina leklabo matam stage yamna wana leklabo matung stage ta yumda sangba yarani masam yumda sangjarage akhoi hingbada warabsu akhoi thabai khang subham nompham leitragasu akhoi isagi yumduda karhani yamna koina thadoknurba adgi leikang saraba motpana kana toraba akhoi gi marol morsilaba adagi nakpi mongsongna sumangda mangondaba imungda hogatlaba adumba imungdo isagi imungni ipa imana thambiramba ipa ipuna thambiramba yumphamni madida akhoi hanjage madida akhoi sengdok saruke akhoi wana warsu wana akhoi lejaruge haina karhani akan kholaw loinana changjarga leijaba horaba adasu akhoi ki district administration akhoi ki authority ki ayabsu yawarga leijaraba matamdida masri ngasagi khulai paiba kuki jot adagi mar terrorist mayam se makhoina amuk nomai kapsin na bom than kapsin na tori base satena yaning da thabak amane madura kamai tawna karhani madubu adum thawngdo leiriba akhoi security force na akhoi gi manakta akhoi ing takpa adagi peace ngak namni haidana adagi karhani akhoi gi social order nga namni haina leiriba security force center gi mayam lere assam rifles lere adigi ton ba mayam lere ko makhoi gi hek manak makta tene torise adu makhoi kari to lege haba makhoi karim to togide moi karim to togide aduga makhoi na kappa ngasagi terrorist ng kappa bom
ꯃꯈꯣꯏ ꯀꯤ ꯀꯩꯅꯣꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯣꯏꯒꯤ ꯀꯦꯝꯞꯀꯤ ꯃꯅꯥꯛꯇ ꯐꯨꯠ 50 ꯃꯨꯛꯇꯪ ꯆꯠꯊꯣꯛꯑꯒ ꯇꯥꯔꯝꯃꯤ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗ ꯄꯣꯛꯈꯥꯏ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗꯤ ꯕꯣꯝꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗ ꯃꯗꯨꯅ ꯃꯤꯇꯔ ꯑꯃꯒ 0.5 ꯐꯤꯠ 5 ꯃꯨꯛ ꯂꯨꯅ ꯇꯧꯊꯣꯛꯏ ꯍꯥꯏꯁꯤꯅꯦ ꯀꯣꯝ ꯁꯥꯏ ꯍꯥꯏꯁꯤꯅꯦ ꯃꯗꯨ ꯄꯣꯛꯈꯥꯏꯐꯝꯗꯣ ꯑꯗꯨꯗꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯔꯦ ꯀꯜꯂꯝꯒꯅꯤ ꯌꯦꯡꯉꯨꯗꯅ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤ ꯀꯟꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦ ꯂꯩꯕꯥꯛꯇꯨꯗ ꯕꯣꯝꯗꯨ ꯇꯥꯔꯒ ꯃꯗꯨꯅ ꯄꯣꯛꯈꯥꯏꯔꯛꯄꯗꯒꯤ ꯁꯥꯐꯨꯗꯨꯅ ꯀꯣꯝ ꯑꯆꯧꯕ ꯑꯃ ꯁꯥꯔꯗꯨꯅꯗꯤ ꯃꯗꯨꯅ ꯌꯨꯝꯗ ꯇꯥꯔꯝꯃꯗꯤ ꯌꯨꯝꯊꯛꯇ ꯇꯥꯔꯝꯃꯗꯤ ꯏꯃꯨꯡꯗ ꯇꯥꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯇꯥꯖꯤꯗ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯅꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯅꯥꯛꯇ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯀꯔꯤꯝ ꯇꯧꯗꯕ ꯅꯣꯡꯃꯩꯕꯨ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯃꯈꯣꯏꯅ ꯇꯥꯟꯊꯣꯛꯇꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯪ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯥꯏꯀꯩ ꯑꯃꯅ ꯏꯪ ꯇꯞꯆꯗꯅ ꯃꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯔꯃꯦꯜꯁꯤꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯑꯗꯨꯝ ꯂꯩꯖꯔꯒꯦꯅ ꯍꯟꯖꯤꯟꯖꯔꯛꯄ ꯃꯇꯝꯗꯨꯗ ꯃꯥꯏꯀꯩ ꯑꯃꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯟꯄ꯭ꯔꯣꯚꯣꯛ ꯐꯥꯏꯔꯤꯡ ꯇꯧꯗꯅ ꯕꯣꯝꯕꯤꯡ ꯇꯧꯗꯅ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯈꯣꯏꯅ ꯊꯤꯡꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯈꯣꯏꯅ ꯊꯤꯡꯐꯝ ꯊꯣꯛꯄꯅꯤ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯅꯈꯣꯏ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯒꯗꯧꯕꯅꯦꯕ ꯑꯗꯒꯤ ꯃꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯇꯥꯖꯤꯗ ꯃꯈꯣꯏ ꯐꯣꯟꯁꯤ ꯅꯝꯕꯔꯁꯤ ꯂꯣꯏꯅ ꯄꯥꯏꯅꯔꯝꯒꯅꯦꯕ ꯃꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗꯨꯒ ꯉꯁꯥꯏꯒꯤ ꯇꯦꯔꯣꯔꯤꯁ ꯃꯤꯂꯤꯇꯦꯟ ꯀꯥꯡꯕꯨ ꯃꯈꯣꯏꯗꯤ ꯁꯨꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯃꯈꯣꯏꯗꯤ ꯌꯥꯅꯗꯅ ꯆꯠꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯅꯨꯡꯊꯤꯟꯗ ꯀꯔꯤꯗ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯄꯨꯟꯗꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯦꯕ ꯑꯗꯣ ꯃꯈꯣꯏ ꯐꯣꯟ ꯇꯧꯔꯒꯁꯨ ꯍꯥꯏꯕ ꯌꯥꯏ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯀꯃꯥꯟꯗꯔ ꯀꯅꯥꯅꯣ ꯍꯨꯏꯁꯣꯏꯕ ꯍꯦ ꯅꯈꯣꯏꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯋꯥꯠ ꯏꯁ ꯗꯤꯁ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯤꯅ ꯏꯪ ꯆꯤꯛꯅ ꯂꯩꯖꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯕꯣꯝ ꯑꯃꯨꯛ ꯀꯥꯞꯁꯜꯂꯦ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯦ ꯃꯣꯏꯅ ꯊꯤꯡꯕ ꯌꯥꯏ ꯍꯥꯏꯕ ꯌꯥꯏꯑꯕ ꯏꯟꯇꯔꯚꯤꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯃꯈꯣꯏꯅ ꯌꯦꯡꯉ ꯂꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯉꯤꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯗꯤ ꯃꯗꯨꯗꯩꯗ ꯅꯨꯄꯤ ꯑꯃꯅꯦ ꯃꯥꯒꯤ ꯅꯨꯄꯥꯅꯦ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯩ ꯆꯞ ꯆꯥꯕ ꯗꯤꯇꯦꯜꯗꯨꯃ ꯈꯪꯖꯗ꯭ꯔꯦ ꯃꯣꯏ ꯆꯦꯟꯁꯤꯜꯂꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯦꯝꯞꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯅ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯈꯔ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯑꯩ ꯅꯈꯣꯏ ꯆꯦꯜꯍꯧꯔꯣ ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯣ ꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯅ ꯀꯔꯤꯅꯣ ꯋꯥꯠ ꯏꯁ ꯗꯦꯠ ꯑꯩꯈꯣꯏꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯂꯩꯔꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤꯅ ꯂꯩꯔꯤꯕ ꯂꯥꯏꯐ ꯄ꯭ꯔꯣꯄꯔꯇꯤ ꯉꯥꯛꯄꯤꯒꯅꯤꯅ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇꯨꯅ ꯃꯈꯣꯏꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯕꯨ ꯅꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯀꯅꯨ ꯃꯐꯝꯁꯤꯗ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯣ ꯍꯥꯏꯁꯨ ꯀꯔꯤꯅꯣꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯃꯈꯣꯏꯒꯤ ꯃꯊꯧꯅꯕꯗꯣ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯧꯔꯤꯕ ꯃꯈꯣꯏꯒꯤ ꯔꯣꯜꯁꯦ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯔꯇꯤꯁꯟ ꯑꯣꯏꯕ ꯕꯥꯏꯑꯁ ꯑꯣꯏꯕ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯇꯔꯤ ꯑꯣꯏꯕ ꯑꯗꯨꯒ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯕ ꯃꯊꯧꯁꯤ ꯇꯧꯗ꯭ꯔꯦ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯦꯟ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯐꯪꯁꯟ ꯄ꯭ꯔꯥꯏꯃꯔꯤ ꯗ꯭ꯌꯨꯇꯤꯗꯤ ꯀꯔꯤꯅꯣ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯁꯣꯁꯦꯜ ꯑꯣꯔꯗꯔ ꯉꯥꯛꯄ ꯑꯗꯨꯒꯤ ꯄꯤꯁ ꯑꯦꯟ ꯇ꯭ꯔꯥꯡꯀ꯭ꯌꯨꯂꯤꯇꯤ ꯊꯝꯕ ꯍꯥꯏꯕꯁꯤꯅꯦꯕ ꯃꯗꯨꯕꯨ ꯊꯨꯒꯥꯏꯅꯅꯕ ꯀꯅꯥꯒꯨꯝꯕ ꯁꯦꯛꯁꯟ ꯑꯃꯅ ꯒ꯭ꯔꯨꯞ ꯑꯃꯅ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯊꯤꯡꯅ ꯈꯣꯠꯅ ꯇꯧꯒꯗꯧꯕꯗꯣ ꯃꯣꯏꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯉ ꯂꯩꯕꯁꯦ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯑꯣꯡ ꯇꯥꯗꯕ ꯌꯥꯝꯅ ꯐꯖꯗꯕ ꯆꯨꯝꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯣꯏ ꯄꯥꯔꯇꯤꯁꯟ ꯑꯣꯏꯕ ꯕꯥꯏꯑꯁ ꯑꯣꯏꯕ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨꯡ ꯕꯤꯍꯦꯕꯤꯌꯔꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡꯗ ꯑꯩꯈꯣꯏ ꯆꯦ ꯏꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯈꯪꯍꯟꯒꯗꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯇꯗꯤ ꯍꯥꯏꯔꯨꯗꯅ ꯃꯈꯣꯏꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯨꯗꯅꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯗꯒꯤ ꯀꯅꯥꯗꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯋꯟꯗ ꯄꯤꯈ꯭ꯔꯤꯕ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯃꯁꯤꯡ ꯀꯌా ꯁꯨꯔꯦ ꯇꯥꯖꯤꯗ ꯌꯥꯝ ꯊꯤꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯃꯔꯣꯏꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯒ꯭ꯔꯨꯞꯁꯤꯡ ꯑꯗꯒꯤ ꯑꯏꯕꯁꯤꯡ ꯀꯔꯤꯁꯤꯡ ꯑꯗꯒꯤ ꯏꯚꯟ ꯃꯤꯗꯤꯌꯥ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯃꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯁꯕꯃꯤꯠ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯝꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡꯗ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯃꯁꯤ ꯈꯪꯍꯟꯅꯅꯕ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯃꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯕ ꯑꯃ ꯇꯉꯥꯏ ꯐꯗꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯤꯇꯪ ꯃꯈꯥ ꯇꯥꯔꯕꯗ
ma kanoda akhoi kokomina haikiba masigi kanoda kokomina su akan mong kandem tawre ate onasan mayam tawre amukono tawre adura hojik mayam haibu wafam se masi zumna gi ngasai terrorist kangbudo adu khaktana makhoi masagi on will dagi nomi capsule pa bomb capsule pa oirmoi makhoi de insin ba akhoi gi puppet se string singaga kano tawidna hanglai de kano jawi sai lengi khot idana mato adugumna matung de kana gumna hang kana karehni string singba khare gyarung du mali adan makhoina haibagi matung ina tawrakpani haibase masi chap chana thajninga oena ai hajningi yung santi lakpase peace lakpase makhoina pamdreba peace lai lehningdreba aduna peace lehningdreba nina karehni makhoina admaina karumba mong ama natraka amada simana peace restore takidawre adi maite singsi makhoi masage mayumda hanjilakadawre adi makhoi si lehnba yadana ba adi karumba mong ama natraka amada makhoi sawhallaga makhut ka halalaga irang si amo makha chathalaga makhoi na karehni makhoi all kinds of monopoly haitare ne makhoi politics ke adi military strategy ki adi kano simo mayam sanaba yanana ba to yanana ba daki peace and order se law and order se ningkes na peaceful ba normal se restore to se supam pam daki amuna irang se thona na ba makhoi matungda sinba kana makhare lei heb se masi sapsan thajani ai oi aduna tawri kamu tu kana orang matan makhoi nakna ribo atumba security force adaki intelligence ki agent kano sing asuma mayam se aduna oibta mani haibse tajida admaina ai haijaningi aduga makhoi ke kenota amana makhoi mathakta adumaina tawrali terror sing duk mathakta akhoi ki kenota widabani lawful oiba legal action sapsaba lokhat katabani haidana kokomina haidana kenota torbungi adugi thoktok tik matangda police ta fa kenoki akhoi ki FIR san kre register to kre haise masi tangai phatamne tawphum thokpane adu aikhoina sumaina sigumgi tanjasta police ta register to ba case thangpa FIR pan ba khotpa se masi kanoti karhani masidi yamna tappa thong amati oigani adu aikoi kanoti mahusa hoki ba sahi khara stage da I mean sahi ani makhai hel pa stage da khun uraklipsi FIR amta akoi karhani ningthizna thab lokhat pa khop ki mong se phibam sina ati oibiyai aduga kanoti yamna kanna pakhpadi ude adu sigi matang sidati akoi kan akan mathab pakhadarningi aduga district administration ki administration head oidba se DC oirasnu law and order enforce toriba akoi police ki kanu oisnu SP oisnu makhoi Surasanpur district ki su SP lady DC lady makhoi ki khuthan makhoi da haige dong nebo nangi makaida nangi district ta lady ba asim bas khulai pa kampu singsina somda yamna peaceful kanu laser ba matam sidisa amu attack tawdan khotan tawrak lipu kampu se makhoi mathate action lokalo makhoi da tawgano hayo haidana haiba se akhoi somgi district administration ki authorities nasu haininge tajida masmani thamningi adana ain haijabadane yamna sangna haiba yai adu masmani ai khitang tension jage thagajai oja na akhoi yamna phaba wakalon haitare akhoi santi se kamaina lakani lohning ba tongan wathau kya amna chingba su maroi ba ofam kyam thambire makhata na oja na akhoi gi hojiki chathari ba attack se kana gumba gi thon sin oigani haibagi wafam so oja na haipet panbiri maduga mari lena na akhoi MP bimol akoi jamna phongdorak pada su akhoi gi mafam du da thokriba thodok si akhoi gi security gi mamang makta sem saraga chathaba attack ni haiba aduga amuka coordinate attack ni lengak na Churachandpur dagi nongmai se fagat kadabani haiba wafam sum hakna phongdong pirakli oja wafam jiga mari lena na akhoi gi mahakna su coordinate attack ni aduga security gi mamang da ma hack plan tawraga thokpa thodok ni haiba su phongdong pirakli oja aduga akhoi gi Churachandpur dagi nongmai su fagat kadabani haiba akhoi gi santi se lakna bagi damakta akhoi gi nongmai kuchu khulai na chingba matam dugi akhoi gi lawthokhiba kai mayam se akhoi gi belly gi side gi di amana lawkhatle haiba paw se ta nai du side ani makta gi su lawkhatle en bodi hai gi adubu kari gumba tatana sigumba khulai se akhoi gi side gi Churachandpur dagi di fagatra bara adugumba asigumba se tatana thoktana bagi damakta kari khongthang di lawkhatpe ya haiba du ozagi oiba side gi wafam khatang thambiramoja okay tajida
ยามสมุกว่าพนี้งารังคุยกี่ honorable MP บิมอลคุยจำนักกับพงดกลิบะอาดูก็เตที่คุยองค์นั้นไม่ยามนักพงดกลิบะอาดูเป็นหรือเปล่าอิมาอีเป็นไม่ยามนักพงดกลิบะมวยรังดาบิสนุปูร์เกเทลดาอาดูกี่สิทธิ์ดาคุยกี่สิกี่คุย DP office เลยสิกี่แฮกมานักมาพมสิกี่ location นิวส์คนสิมังเตดางารังลำบีบันตนักคนนั้นคุยเป็นหรือเปล่าก็เลยฮันนี่อิมาอีเป็นสิ่งนั้นพงดกลิบะพมสิ่งโดอาจุมังอัตเนี่ยHojik kanoni ma khoi aga khen ba se asai ai hojik nga ki ma in panjagre thani yan partition oi ba communal oi ba security force ngi ma khoi thong se adam yamna kano matching habitai kano da impal manipur tampaki akhoi ki district kharas stage da district mari da habitai ma stage da paksana coming operation chathai adu khut suklai ka yama phagat khre adagi lotam na thamami haiba akhoi ki khulai mayam phat lokhat khre adu gi smathakta akhoi ki arambai tengol leiriba akhoi ki kano da achoba organization asigi state laingak siga amas natakna center gi kambuga khoi mayam kare hani mari lein pamyo singa se governor masamka unadana khotna wadi watai sar matungda akhoi ti yamna lawful oiba atuma law abiding citizen ni akhoi ti kan ki law gi mak ta thabuk to sunate constitution gi mak ta thabuk to sunate aduna akhoi aduga indian nationality gi nationhood gi mayok ta thabuk to sunate akhoi di sap sana akhoi law in gani haidana aramai tengolna makhoi na paijaramba akhoi lebak tu kanam gi tani akhoi miam sip kanam gi tani phur kanam gi tani makhoi to khaina target khor lagi hana India ki government of India matata lan hoki banate akhoi war waste hoki banate aduna akhoi kanoda akhoi na to samana akhoi ki phur kanaba lebak kanana ba masi kanona akhoi ki state na amsing center na madugi responsibility sab chana ngakni hairabani na akhoi na pai khulai sing se akhoi thin pirage haina pikal khrabane bo pikal khrabani hoji khulai amta leitrabani kanam ta pai trabani hoji aduna siumat tanjasida asmaina leiringi akhoi tampaktana smai leire ko aduga surachanpur hairiba adu kangpopi hairiba aduga chandel gi ngasagi kuki jo mar terrorist sin kuki mayam sina dominator ba makhoina khara hena kano tori pom hundana makhoi gi khutsu khlai mayam do ngasipu de lokhatri bane ba lokhatri madaida kano gi tangai phatana ming tagi oina aikhoi da utpa yana na ba aikhoi tawi haibadu khangan ba yanam ni haidana operation khara sat thasina ba aduga pai lokhat iba phagal khulai phagal ka kana haidana ngasagi pipe khara phagat ba kap pa yadraba nomai adigi satna ba yadraba sing ba yadraba kane trigger thokdraba adigi ball sing ba yadraba aduma calling sarba kayam ta kana draba khutsu khlai khara lokhat pagi mong akhoi photo di ure hai tare hoi mar makta kar mo tam da sometimes akhoi automatic rifles khara loba lokha phakat pa di ui ko adu risu compare in comparison to akhoi valley da pan lokhat ki valley da ki lokhat ki ba khuslai ba da ging ru di makhoi da ka em da lokhat ru mane ba aduna hoji makhoi khulai pairi makhoi khulai apa phaba automatic rifle me am pairi sophisticated me am pairi sniper pairi kari kara pairi ade foreign da gi import tor pa ade makhoi da pi khulai sing se kana kana pi bono ga adwa gi su angle khara le rim ni ko china da gi ade gi keno da gi america da gi ade gi germany da gi mama le kare makhoi da khulai kana kana pi sali logistic support kana na pi arms and ammunition kana na pi sali makhoi da drone pa pa khulai bomb caption ba ya ba no mai caption ba ya ba anu khulai kana na pi ka khai se atun angle mane ba adum ba khulai mayam do hoji makhoi pai ri bane ba aduga suspension of operation da leiri bani haitana makhoi gi kano gi cookie jo chin cookie jo mar makhoi kangbu kano se akhoi gi khulai pa kangbu si kun manga UPF haibadune ke no haibane adugi umbrella body ani dugi makha da leising se makhoi gi miyo sing se loinam khulai pairi khulai par ga phong na chatli makhoi na tawning ba adum tawri chingdam adugi manda adugi even surasanpur town da kambok pi da kari da makhoi pura openly makhoi adum thabak tawri ba operate tawri ba masdis da India gi security force sing ka em ta hagi dram kari em ta hagi dram ne ba makhoi na tawri ba thabak to lawful oi bra India gi constitution ya bra kamai taw na ya hali ba no ba adu ri makhoi na constitution ni makha da law bu nga nam ne leiri ba adum ba kangbu security force ri makhoi mayam to ba yai de ba
मधु यारोय हाना मखोन थिंगना खोतना मखोय फाना खोतना पाइंगे तोबो यायबो नोइस खुलाई पार सप यारोय नखोय अदु अदा अदु ngसागी सुगी मा याना बग मतुगिना डेसिग्नेटेड केम तकि नखोय हिंदोप यारोय खुलाई कनो तो दौनी अखोन चेक तो हाइब जिंसे अमदा तौगिद्रबनेबो अदुन मखोय पुरा फ्री हैंड थादना ने तौरकलिबो थबकनेबो अदुना ngसागी मखोय दकि खुलाई सि लखत कतौने हाबसे लखत पंथोएबो नाहवाय एमएलए खरा अखोय कुकी एमएलए खराना हाइकिबनी तजिदा होय मैतै अखोयकी मखोयना हाइबनिको अस मैतै टेररिस्ट मैतै मिलिटेंट अदु अदा खाखानि याम पनमनेको मखोयसु मखोयकी प्रोपेगेंडा वार निने मखोयसु हाइनिंग बा नेगेटिव एडजेक्टिव मयाम से अखोयदा थोन बिरगा हाइरगने हाइबन अदुमाय तो मैतै सिन पाइ खुलाइसिं से हेलो खति पौदा कनो तो बदला ओय करि हने वायलेंस लेपोय वार लेपोय गाना हाइगिबनेबो हौजि अखोय मैतै आमत खुलाइ पाइद्रे मैतै की खुलाइ लोइना अखोय पिखखरे थिंगखरे काइमत लेते कानामत लेते अदुदि मखोयगी कमाय तोबा अदु मखोयदि अदुम फ्री दा पाहलद्रा कनो तोरद्रा हजि मखोय नोमि काप्सन बहरले बम काप्सन बहरले हजि सेंट्रल गवर्नमेंट करि तबदौरी अदुगा ngसागी यूपीएफ अमसं केनो हाइरि बकांबु सुदा ले बकांबु दुगा वारि सानारिबा अखोय होम मिनिस्ट्री की ngसागी मखोयकी इंटरप्रेटर ओइरिबा अदगी इंटरलोक्यूटर ओइरिबा अमसं होम मिनिस्ट्री की ऑफिशियल रिप्रेजेंटेटिव ओइरिबा ngसागी एके मिश्रा हाइबने अदगी अमदुगी ममंग करि हमनो मखोय मोय हजि करि तबदगे मखोय तुमिन लेगद्राबा मोय मथंगी वारि दिल्ली द कौरगा वारि साबगी अदुगी कनो दुबु मतम दु ngaigdra natraga makhoi na haigdonebo is nakhoi atma star ke no mamang da akhoi wari sana ki matam da adu mi thak tu taw nagum ji na nakhoi tawgano na akhoi instruction clear cut pi khra matung da nakhoi na amung ga hoji hauri kari no na moi adu hair ka donebo hoi hai bi ga donebo makhoi gi chairman sing commander sing adu dai adu di haid ta makhoi su yeng tu min le kari no adu na ma se akhoi kano da matungda ma akhoi karhani normalship purak handanaba santi lehandanaba war ja thum tongna hananaba phuna hanaba khatna hanaba kapna hanaba maitei ji sauhalaga makhot halalaga madai de makhoi gi kan do pantam do mapung pharani haidana adai de makhoi gi separate administration adugi union territory adu adana taga makhoi gi christian nation गाइदो या तारक पर यागनी का कान हाइदना खंजरगा अमसु मखोगी मतुंगदा मगा अदे अमुक सोमदा अखोगी सिक्युरिटी फोर्स में अंगिसु असोंदा म्यांमार द मखोगी कनो लेरि बनेबा अखोगी कर हनी ऑब्जेक्टिव एजेंडा लेरि बनेबा अदे मखोजी करि म पांतम खर थमी बनेबा अदु मि पांतम मयाम तो लोइना अमसु इकाय कायना रो इफा फनरनी अदुना नखोई खर तोक्सलुना हाइबा मानबगी मोंगसे असिमक लेरे हाबना अदुनी ngarang अखोई फुंगतु पिरबा कनोजी एमपी फुंगतु लिसे अमसु अखोई म्यामना हाइरिबसे अदुनेबा अदुनी तजिदा होय थागचरी ओजा मखाता ना अखोई कुकी जो काउंसिल ना थोपा प्रेस नोट अमगी मतुंग इन ओजा अखोई तोरबुंग दा थोखिबा थौदोक असि अखोई कुकी जो काउंसिल गी वंगांग अदुना तोरबुंग गी थौदोक तु मैतै लेहंदना बनी हाइबसे ताकले हाइबा अदुगा अदुबु मफम दुगी खुंजा सिंग ना अखोई यामना वाना होना जरगा युमदा हंजलखिबदुना मरमोरगा खुंजा सिंग नदी मयमसे सुक्था थादोकरा रोय हाइना अखोई थौना फना फोंदोरपा हिदि कैगुंबा बोम अदगी नोंमैना चिंबा क्या कइनो तौरकलगसु अखोई सुंथा थादोकलरोय हाइना फोंदोरपा वफमसि यावरि ओजा वफमसि गे मरिलेन अखोई शांति से मणिपुर दा लाकनबसिसु नॉर्मल से लेनबसे कन्नसु होनाजरिबनी हाइजब तारि ओजा सिगी मरकसिदा अखोई कुकी जो काउंसिल ना मुख प्रेस नोट का सुमाइना थोगलकपसे कमाइना मायोन से ओइगी बे याय अखोई कई वफम दि फोंदोपिनिंग ओजा तजिदा मसी पुनुसे मसी की मखोई पांदम एजेंडा मखोई मोटिव अमा खतनी ngसागी मखोई separate administration नत्रगना अमसुंग union territory with legislature adu ada gain मखोइना तालिब डिमांड असी अदुना कनो की अखोई फर्स्ट स्टेप नि अनि सुबदा मखोई मरु पांदम नि करिनो अखोइना आई हजिक्ट जु पंजरी दुनि मोइ क्रिश्चियन नेशन अमा साबा असवाइसदा सेम्बा सॉरी म्यांमार की सरखरा अदगी मणिपुर की सरखरा अदगी मिजोरम यावगद्रा यावरोइद्रा मिजोरम दो यावगनी मखोई पांदम दि अदुनी अद बांग्लादेश की खरा मयाम से पुनसले हरगा अखोई कनो की मखोई क्रिश्चियन नेशन मा सेमगत नबा खोनबगी थौरांग से मसी मखोई अल्टीमेट ऑब्जेक्टिव नि हाबताय मदुगी ऑब्जेक्टिव तो फंगनबगी खोंथांग मचेट हान खरा थांग पदगी मौ कनोदा मौनी हजिक तौरिसे अदुना नहान तोरबुंगदा हंजले अदगी सोमदा लैमराम की अखोई कनोदा वारोइजिंग दसु अखोई खरा हंजिनबा हौरे अदगी समाना तमना अखोई हंजिन जगे हाइबनी अखोई खनबा हौगे न चंगबसु नते खुलाई पाइरा चंगबसु नते इसम चंबा खुलाई पाइचदबा इनोसेंट पीपल ने इनोसेंट सिटीजन आतनी खुनजा सिंगनी
mayum de leise gi haibani adu dei da adman changba yaroi madu lehloi han makhina ngha like hauja landa ba adi attack to ki mong se masi akhoi asingmani coordinated pre plan akhoi coordinated kano amane ba thonang amane ba strategy amani haitare aduna ni adugi thorang do asmaintana akhoi maitai mayam si loina ma samsagi maimda changna grati se adwai duta akhoi surasanpur district na ba bisnupur district ki area kano di manung dadi oiri bane ba akhoi ki phogak chau ikhai adagi torbung bangla singba haiba adwai ki area sing duta maitai le ba mayam do adu masam maimda loin changki tarti pura normal si oigrani adu pura kano mohsa gi hana phim da lakrani adu rati akhoi ki agenda je akhoi kano da phangaroi haidana madu kano da yandana baina tarpa adu ki khungthang amane ba aduna ni makhoi hana na pre plan tawre habse atum khange ba hector bung da no mai kapsin ba nongan ba si ngasai ko ki jo council hariba adigi hana ITL ki publicity secretary or mani nga hoji ki buang kari ba bual jong gi kari ba maming do adu na amuk man press list thok na kano ki ko ki jo council gi market gi hari si madu achum bani kaina adu ne ba terrorist ki do terrorist organization makoi frontal organization na amuk kano tarpane support tarpane aduna mase sungya ya phunthokte aikoi madugi kano to organization su kuki jo council haid base asi jo ban tawdom ni ban tawre haidana masi lauthokdom ne government of India na aduma han bada manipur government na hana lauthokdom ne aduna sigi leiri ba manipur government na hojiki president rule gi head oina le biriba governor se maunda akoi akan ma pressure pi gadam ne akoi mai kai kya ri pisan gadam ne maunda hoi submit taw memorandum kya submit taw gadam ni maunda chithi kya thajing gadam ni maunda even magi rashtrapati akari hani se hana de raj bhavan haram ba hojina lok bhavan hare ko sigi governors bangalo ki maki kana se akoi social media de maki page account mayam leibani adu de so akoi ki madu season riba uri ba pai riba mayam sina ne loana bomba toxin gadam ne bo akoi ne yaning de akoi ki contamination adagi akoi ki complaint akoi grievance mayam se madu de thajin gadam isin gadam ne amsa maki manakong maki mamit yongna ba haitare asimagi aduna sigi kezeti haripa ma adugi onasin ben tawdawni ITL ben tawdawni kotu kari karam no lam makoi punam sen loin ben tawdawni moi tawsi yadre logi mayoktani mem khoi tawsi Indian constitution gi mayoktani punna hingmina ba ko ka hani peaceful coexistence haibas ki mayokta completely thabak torba khulai pair ka mi bo harpa mi ngon attack tawba mi ngon nom kapsin ba sidai sida lo ji kari tawun leiduino bo adu makoi gi lo dugi kana dugi adumba lawful institute मैंगे मकोक ओइना लेरिबा फमिबा अखोइगी लेंगाकने ना पाइरिबा मखोइना येंग लेगिद्राबा ताजिदा aduna ase aduna akhoi kano de ju log bhavan de ju akhoi na kano tok sangadawni akhoi ki grievance complaint mayam sigi bomba tok sangadawni na ai hajini hoi thagachari oja duga muglak chage kano akhoi ki manipur da thogli be irang se deep state theory da mapan gi khut yawi haibas wafam ma akhoi ki socio political commentator songtham bizoina phongdok ba wafam da su sumaina phongdok bi oja kari wafam thambini oja as yam su mo wafam ne yam sa thina matang sa ba relevant oiba pertinent oiba amasung yamna timely oiba atumba angle mani akhoi ikai khuna zerba yamba tamosong tham bisoin puthorok libu wafam che hoi hojik manipur da leiripsi kanone deep state ki magi activities ngaktani na ai ju hajaningi masdej da deep state haraga aikoina lobu ya si kanoni deep state ki magi akhoi ki general definition se tajida sini akhoi ki elected nataba the elected representative of the people the nataba ad lengak ki manung de leiba yamna powerful influential oiba adumba kangbu miyosing habatare adumba group ama natka individual khara haidar adu sida di group oiduni individual khara ne yab nate masidai sama khoi kare hani kano yaugani administrators singi manung de yaugani ade bureaucrats singi manung de yaugani adigi even politicians singi markta sudum yaugani political party ki markta su makhoi ki leaders singi markta atum yaugani judiciary is yaugani adu even media da se yaugani aduga adigi civilian akhoi ki body mayam ki markta su akhoi civil society mayam ki markta su yaugani deep state se hari bad makhoi na tawgida
मखोई पांदम करीनो मखोई मनुंग लेब अरोनबा एजेंडा ऑब्जेक्टिव तो मधु फुलफिल तौनबा मधु फंगनब अचीव तौनब होनरपगी थौरांग अमनेबो अदुन करी ओइगनी स्लेस तौरिबा मखोई कनोसिना डीप स्टेट्सना हजिक मणिपुर से यामना स्ट्रेटेजिक ओइबा अखोई स्टेट अमनी ना इंडिया की ओइनसु मसी अखोई मणिपुर से म्यांमार हाइबा लेबाक सिगसु युमलोनबा बांग्लादेश हाइबा सिगसु अदुम नकनरबा अदुगा अबुं चाइना हाइसे अखोई सुप्रीम सुपर पावर ओइबा अदुम ओनेसन कनोनी लेबाक मनी हाइबा तारे हजिक कनोदा रस कनोदा हानादी अखोई रशिया यूएसए अमेरिका काना हाइनरमी हजिक चाइना याम सातेना पावरफुल ओइबा लेबाक म ओइरलिबनी इकोनॉमी दा अदगी कनोदा मिलिटरी पावर दा अदुन इवन वर्ल्ड मार्केट का सि चाइना ना डोमिनेट ओइरलिबनी असुमाइना याम पावरफुल ओइबा लेबाक अमा मागी इंटरेस्टु म्यांमार दस लेबा अदुगा इंडिया की अखोई मिटयिंग दा नॉर्थ ईस्ट दसु चाइना की इंटरेस्ट लई हैबसे मखोइन सदम खनबा अदुना असुम्बा मखोई चाइना की इंटरेस्ट म्यांमार की इंटरेस्ट म्यांमार की अखोई याम सातेना लेग्रेको म्यांमार की हाइजिल चंगसिल म्यांमार से मखोई मिलिटरी कू प्रोन स्टेट नेबा लेबाक नेबा कंट्री नेबा अदुना मसे मखोई मिलिटरी कू हेड तोबगा अदगी कनो तोबगा मखोई होजि कापना बखोना पैंगे तौरिदना मखोई की मिलिटरी जुंटा की मायक्ता लान सोनबा अतुबा रेबल फोर्स ग्रुप में अमो लेदना तजिरा अदुना मखोई दुगी मरक्तदा मदुदा मु ngसाइके रेबल फोर्स की मथक्ता मिलिटरी जुंटा दुना अटैक खर कन हेड चंगसिला चथरगलबा मोय लेफम लेतना मु सोमदा मणिपुर दा मु स्पाट सेंसिल तुनेबा अदमाय तौरगा सिगुमगी तौरिबा मफम निना यामना मरुइबा अदुबा स्ट्रेटेजिकली अखोई यामना साथिना important oiba mafam amu oibani deep state ki interest sida manipur da yam yenge ba ana hojik sangsil da tawriba kuki jo chin kuki jo mar kangbu terrorism tawrai kliba thabak makhoi maitai mathak lan tarak lib sisu deep state amaki kano ne ba thorang ni na hainingi aduga asida sunatana aikhoi gi irap takisu amuk isagi khoi laingak sigi manung dakisu laingak sigi control tonana ba laingak sigi makhoi gi karheni mityeng makhoi gi strategy makhoi gi dealing relation kano mayam se hojik sigi akhoi gi sahi ahum phajil kadorba kano je conflict se मसी कमाई तौर दिल तौगदगी है नेरेटिव मसी डिरेक्शन मखोई चटनब पुनब होनब अदुमगी डीप स्टेट की मखुद चाउन याउरिबने अदुननी अदुम डीप स्टेट तुननी ngasi तोरबुंग बांग्ला थोकलिब थबुक दोक्से तोरबुंग बांग्ला दा मैतै की कनोदा आईटीपी सिंग मइम दा हनजिनजरबदा नोमै बोम कापसिल लिबे असिमुचो डीप स्टेट की थौरांग नेबो होय अदा डीप स्टेट से मिलिटरी तो याउतुनेबा ngसाइ आइना हाइबदा सिक्युरिटी फोर्स मोइदसु लेरिनेबा मिलिटरी तो याउरिनेबा अदुना अदुमगी डीप स्टेट की ऑपरेशन मखोई मयामना याम कन्ना ऑपरेट तोबा अदुमबा स्टेट अमनी हाइना होजि अखोई कनोना अखोई सोशियो पॉलिटिकल कमेंटेटर तमो बिजुइना पुथोपिरक से याम सातेना चुमबा वाफमनेना हाजनिंगी अखोई इसाम यानिंगी अदुना मसिमसे अखोई मसी कनो तौननबा काउंटर तौननबा अखोइना मधु करहने मखोई कनो से अनिंगदो थुंगंदनबा माइक पाहंदनबा मखोई फेल होननबा अखोई मियाम सिना पुन्ना अमतो होनमिनबा चंगी अदुना अखोई वाखनबा चंगी अखोई तानबा चंगी होय थागचरी ओजा याम मरिक चुंबो वफम थंबिरे मखाता नौजा अखोईगी मालेम थोंगाम सोशल एक्टिविस्ट ना अखोईगी मणिपुर सिदा इंग तपा हंजिल हनगदबनी हाइबगी पांडमदा अखोईगी न्यू दिल्ली की कुतुब मीनार दगी अखोईगी साइकिल की खोंगचत अमा लाखिबसे अखोईगी कांगपुक फाउदुना चटकनी हाइबा महाकी वफम असी कोटुगी Committee on Tribal Unity Kotu की साइट की कोई थिंग बगी वाफम अमा फोंदोरक लिबसे ओजा करी वाफम थंबिनिना ओ तजिदा मसी अकोई हाना दुम एक्सपेक्ट तवी हाइ ताई हाना एंटिसिपेट तवी हाइ ताई खंगी मसी सुंगसोय सबन के लाकनी हाइबसे अदु कैनोनी अदु लाकनी हाइबा खंगना कोई मालेम थोंगाम हाइबा कनो से अखोगी इनाव से मा मसामसु अदुम खंगदब नते खंगलिबनेबा खंगना महाकिदी पुरा यामना अचेतपा पुनिंगी फिरेप अमनी अखोगी मियामदा इंडिया अमसंग वर्ल्ड की मियामदा पीननबा मेसेज अमा पीननबा मागी अदुमबा कनो अमनी हाइतारे मागी मिशन अमनी हाइतारे याम सातिना अरुबा मागी यामना रिस्की ओबा डेंजरस मिशन अमनी मान संगसिल रुपसे सातिना थागत ngaini अखोई मालेम थोंगामना कुतुब मीनार दिल्ली की कुतुब मीनार की साइकिल थौरगा मणिपुर फोकता इम्फाल फोकता
lakani na haibse isam senapati yorakre ho yokre senapati yokre ngarang kan mau get yokre ngasi senapati yokre ngarang nungtil adu ngasi se ma kangpopi lalag lakani na haibane bo adubu akhoi khangi kangpopi da leiba khundari ba kuki jo mayam do makhoi na sungsoi soi na maite amta lalhan ba yaroi salhan ba yaroi adu ada na makhoi tongan ba makhoi ge narrative mayam lekre buffer zone launch ba yaroi adu ada ka kan haibna singba ade hoji makhoi na haibsi hoji Christmas season ni ade New Year season ne aduna sigma makhoi festive season stage da kadum makhal amta ge thong amata thoning de kadu kara amadu bu kai han ba yaba haidana adugi wafam ni adu deidu da makhoi na madu de excuse ma pisalaga isam chamna khulai pai bu sunata lan hopu yabu sunata ba makhoi kuki jingda kuki job mar ki kam mathakta nauri maru mu kap khida ba atu malem thongam bu ma de cycle thawra chachari mathanda chu chachari bane ma adu deidu da makhoi na sappi yaro en haidib se yemu kayam sathin khena makhoi wakhalna makhoi sna tamthiba sanga ki wakhal ngak te khalag leire somdana akhoi gi kambuna ing tappa akhoi na khunu asonba kanu gi khunu anguba akhoi gi prithip the world da akhoi kanu gi symbol of peace oi ba akhoi pigeon do adumba white pigeon do white dog haidra white pigeon haitare adum hi kanu ne bo hojik san kanu su malem thunga masam su fruit anguba litna khungra anguba set ma chu cycle thodi bane bo adu magi cycle do su thet jari bane peace for manipur na thari bane ba adu mana thum hum da peace for manipur na haijari bane ba ma kaim tang jati akoi adu gi ada ki na khoi khana ba senam kare imta ma kaim haite mai te gi su kaim haite ku ki su kaim haite all I think peace for pio hai bane ba adu peace manas akoi gi state ma ma power la pa state sing gi governor sing da amsang chief minister sing da mana ne memorandum am loin pirame ba tajida smai to na manipur da hojik thole bi irang se sahi ani ma kha helak le akoi people se asuk dam na people se any community hai batare masida mai te khakta gi hai palite ku ki na tra naga hai ba gi wana te loinama akhoi ka sida khundamina community khudima ki miyam se awaba nang se phana kuire an santi hamjan na hona ba mateng pangbiu na khoina khara hona ba yaba initiative lokhat pa yaba khara lokhat biu mateng pangbiu haijamane ma yamna phajaba yamna human oiba adu ma phajagara ba yamna religious oiba adaki yamna ka haine ing tap peaceful oiba adu ma ki keno amon he ba appeal mane ba adu ma tawde har ka mana member tam pir lakpani adu ma tawde cycle thawda lakpane ba daily asok sang la sai akhoi kilometer mari manga tan cycle thoba akhoi wan dhar ka ta gi tohi tajida mana adok sang la kilometer lising mathakta lising kya ki mathakta mana cycle thora la se akhoi punam na thar phun thokni ko ki sing na sama bu tanam na ofum thokni naga sing na di taran o ko himata sing nagaland se opi rakhre adi ma phum khodim ta bihar do opi rakhre adi uttar pradesh do opi rakhre community khodim na loin opi rakhre asing ma mioi jidi maite heba lekte ko ki heba lekte even atiki pangal lebalite naga habalite or can anybody in the world is no ba asing masine akhoi humanity punamak na ne humankind punamak na ne taram ofum thopa adumba makhal gi keno amane khoi gi khongchat amane mission amane adubu mahana lakpasida makhoi satpa yaroi en hairse adum masi akhoi khangi makhoi gi puksial do han khangbani na makhoi hairkani ji khange ma aduna hojik akhoi na malem thongam do kano ne maga pau phona pami adu mana kari haina kari philip lorka gi habdati akhoi yemin batai adubu mahak se magi khongchat se satpham lahan ga dawni akhoi lahan ga dawni ma se adu ma mathanda cycle thawra ga satpam matam danga sagi kuki jo mar sin mayam duna ne simsoi soi na kadumba yamna inhuman oiba yam cruel oiba barbaric oiba brutal oiba beastly oiba aduma thabak thawong khara satharpa yai huchingnei we cannot trust them aduna security force na mabu ngak shelaga makhoi bu ma ningthin chalhan ga doni lahn ga doni phaun ga doni habse masi ai kano ne wafam ne hajan ni tajda thagachari oja loishalak pada oja ai gi Indian constitution asi court room gi document amadi law book khakta nate masi khunai asi bu awonba ama purak na bagi hingba khulai ni haina ai gi High Court of Manipur ki Chief Justice M Sundar na phungdok khre oja wafam siga mari lena na khoi gi constitution gi wahan thok se khoi mami
isam sambagumna uba adu henna ikhogi constitution asina khunai asi semdokna ba hingba khulai ni haiba wafamse ikhogi henna mapung phaba henna affected oiba wafam ama oina bagi damakta kari kari di tawbe ya habdo zage oiba wafam thambi o tajida machi yamna scholarly oiba academic oiba aduka constitutional khogi yamna deeply study tawba yaba adumbagi oiba topic ama oi adu kanoda matamsu yamna sangna leroi na ki channel gi namta ado ai kitang tentakna ai khoina hojek kanoda atai amta puthok trebida india gi atopam homanta da constitution gi magi kano si validity magi relevance na ta magi kar hane practicability na ta kana masi kamdongna tawrip ki kholip ki miyamna habatu lakchandrabda manipur da hawkiba sahi ani makhai or madu gi mamang gi ai khona urjar pai wafam da ai kitang tentakna ai kitang na haijage constitution se akoi yamna phajaba awang bathaki atumba akoi karene akoi india ki citizen punam ki punsibu yamna phangadaba nungai hangadaba kanoni atumba makhal ki akoi kare haini holy book amani habitai adubu haiba holy book asida is the pili ba provision mayam ama article mayam ama atiki maside pili wafam mayam se akoi ki manipur de leiba akoi ki hauki ba sahi ani makhai khare hen ki punsi constitution go ba magi one talk magi provision interpretation se aikoi sap sana reality da ontok pa se ngamdana la I habitare masita siramati aikoi gi kenosida hauki ba matam kharasidi machina hairi pa magi phachagara wapam yam se completely fail oiraba adumba keno ama oina ure kari no habda mase hairiba constitution holy book to aduma ki fault nateba adu ki ti akhone semdok ni ba yadaba khoi sigi leiriba akhoi modern life ngasi gi civilization ngasi gi akhoi gi keno times dane sana da khot ba khitang semdok ni ba yawi harga di madu amend to ba yabagi akhoi parliament ta adum pukhalaka amendment adum to ba yabani aduna masima ki di maral ma fault nateba fault ti kana gi no masibu enforce to gada ba masibu nga na pangthok gada ba implement to gada ba haitare masida piriba provision interpretation mayam sibu keno to gada ba akhoi enforce to gada ba execute to gada ba implement to gada ba adumba agency mayam ama haibe agency si na punam law ensure haitare keno gi akhoi gi law enforcing agency yauri government yauri adi judiciary yauri adi atai so hoi akhoi punam tu in gada ba miyam public people haibetare adunga sagi top talirba khwaidi implement to gada enforcing agency mayam se makhoi mayam sin fail obdege ngasi akhoi in manipur da akhoi constitution piba phachagraba chungraba akhoi phangpham thopa right akhoi phangpham thopa hingbagi keno ki hak adigi aigi property aina nga tek ta kaithan thamjanan ki aigi hak punam manghan birabanina akhoi masida keno cha hojik keno na haibiriba ngasi ki paksida yauriba magi akhoi keno high court ki judge na phongtok pi wafam se indian constitution si khunai se semdong na ba ahingba khutlain have se yam sum wane ado mase masimak ton bi yana na ba akhoi ki court na su khara proactive oiba mongda akhoi judge sing amsung lawyer sing su sanction birpa akhoi pamsei loina na media ki mai kedal leru kampu na su akhoi na su yamna iba ngangba to masima mathau tai adiki miyam gi marta leirba akhoi gi organizations ki marta su la karhani rights ka mari lena ba rights human rights related organizations makhoi na so angakpa akhoi akanba drive campaign awareness atagi pressure akhoi pibo mathok tayana ai ismana hair ka tension jarage hoi oza thagachari oza na marik chumba yamna maru oiba wafung kyam su thambire oja gi chillaba matam kya bu su kaithok pudana tharama sibu mapung phan bi bagi da makta oza bo heninga leitana thagachari oza thagachari tajida matang asida news analysis loisinjare meeting tabiri ba punma pusu amukahna thagachari Class 12 amasung graduate loiraba mahiro singi damakta Germany da hospital program tamba yabagi khudung chaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagi damakta commerce background leibaga loinana 60% fangba oigedabani ani subada hotel management hairiba stream asida tamnabagi damakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagi damakta
physics, chemistry, maths background leibaga loinana 60% fangba oigadabani. Mari subada mechatronic engineering hairiba stream asida tamnabagi damakta physics, chemistry, maths background leibaga loinana 60% fangba oigadabani. Manga subada construction engineering hairiba stream asida tamnabagi damakta physics, chemistry, maths background leibaga loinana 60% fangba oigadabani. Taruk subada automatic mechatronic engineering hairiba stream asida tamnabagi damakta physics, chemistry, maths background leibaga loinana 60% fangba oigadabani. Taret subada electrical engineering hairiba stream asida tamnabagi damakta physics, chemistry, maths background leibaga loinana 60% fangba oigadabani. Nipan subada medical technician, radiology assistant MTRA tamnabagi damakta any stream da 50% fangba oigadabani. Mapan subada medical assistant amasung tara subada nursing haribasing asi tamnabagi damakta 12 natraga graduate loirabasingna apply toba yagani. Loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phauba chahi ahum phangani. Loinana 100% job guarantee in Germany da oigani. Loinana 100% education loan to support taujagani. Akupa marol gidamak 7005 063196 ta contact tawbiru. Master Tobiningba mahiroi singidamakta Sparkle iju service na abroad ta master toba yabagi khudong chaba pizari management engineering professional course yauna any subject ta master tobagi khudong chaba pizari tambiningba mahiroi singidamakta course selection documentation English language training visa application mock interview preparation accommodation chingba Sparkle gi maikaidigi mateng pizari loinana 100% education loan scholarship facilities part-time job assistant gi khudong chabasu pizari hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gi damakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau. Nurse singidamak achoba opportunity ama puduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagi damak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa marol gidamak makada pisariba 7005273217 natraga 7005063196 ta contact tawiro natraga aikogi office Northeast Window TV building hata New Chekon Road ta lengsin birau. Haksang Panatamgi Hairabadi, Iram the Masimakta the Laiba, Kwaidagi Paraba Hospital Singi Manunda Ama Oiriba, Babina Hospital Lizari. Mapamasida, Tazabayarabamadi, Seliam na Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur da Suhogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patak Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istaleng Sinbirau. Natraga, Aikogi phone number 6909390666 ta call to birau. Master Tobiningba mahiroi singidamakta Sparkle iju service na abroad ta master toba yabagi khudong chaba pizari management engineering professional course yauna any subject ta master tobagi khudong chaba pizari tambiningba mahiroi singidamakta course selection documentation English language training visa application mock interview preparation accommodation chingba Sparkle gi maikaidigi mateng pizari loinana 100% education loan scholarship facilities part-time job assistant gi khudong chabasu pizari
ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯤ UK, USA, Ireland, Australia, Russia, Italy, Germany ꯅꯆꯤꯡꯕꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ North East Window TV Building ꯍꯠꯇ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫